Manipur popular government ama semlakpada Kuki-Zo MLA tara saruk yarabadi Kuki-Zo singi achauba ihau ama lakpa yai haina Kuki-Zo Council KZ chief Helian Thangletna Jackson Wathamnakle wafam asi the Hindu Pau Channel lauba interview amada mahakna phongdokhibane interview aduda mahakna phongdokhiba wafam sing quote tawraduna hai Manipur thokliba irang asina maram oiraga Kuki-Zo furup ki miyam asi wakhal wana amade puning nitadana leinari Chairak asida Kuki-Zo singna tanba political demand fangdringaida furup asigi MLA tarana anauba lengak semlakpada saruk yarabadi achauba ihau ama soidana lakane Mamangda MLA sing asina Kuki-Zo gi separate administration pibinaba Prime Minister Narendra Modi da aiba chero thakibane member humfu laiba Manipur Legislative Assembly da Kuki-Zo MLA tara yaure masigi manungda BJP gi legislature na taret ne Lamdam asida hozik oiriba pibam asi yengnaga popular government ama semba haibase matang chade president rule thambana achuma khongthang oigane Manipur da president rule lakpadagi lamdam asigi security ki pibam phagalakhibane matang matam chadana state asida anauba lengak ama laklabade maduna maram oiraga pamdaba thodo kaya thorakpa yai mathau tarabade Jammu amasung Kashmir da su chahi manga president rule thamkhriba aduni haina magna phongdoki haire Center na separate administration pigani haibagi thazaba amuk fawbu pirakhiba leitriba asigi matangda hangba wahang amadadi mahakna hai mamangda Ministry of Home Affairs na suspension of operation sugi matam sangdokpada ayaba pirakhiba aduna separate administration ki demand asi soidana pirakani haibagi thazaba lei Ministry of Home Affairs amasung su group ka wari sanabada land rights yauna tongan bai hiram singda wari sanakhe wari sanaba asina makha asum chatharabade nongma natraga nongmade Kuki-Zo singi demand asi soidana pirakani haibagi thazaba lei hainasu mahakna phongdokhi haire mahakna makha tana hai irang asina maram oiraga lanjenarakhiba Kuki-Zo sing ngasi fawba masa masagi mayumda hanjinba ngamdana leire lanjelakhiba sing adu ayambana imfalda mayum makai leibana hojik fawba hanjinba yadana leibane Maram aduna Manipur ki governor na makhoigi damak security pibiduna masa masagi mayumda hanjin hannaba thorang paikhat biyu hainasu mahakna makha tana phongdokhi haire